Manao Taruk amasung Mamakki Wari. Thaina mamangaita Assamgi Karbi Elang haiba jila adugi khul amada lukhrabi ama leirami mabung mokpa Tarukki manungda ningondi mahak mathantane. Mahakki machanupa ama poklami mahakna pikliba machanipa adubu mithoi mihenba misak ama ohininglami. Maram asidagi mabung mokpa Tarukki mafamda angang adubu thawai yauna yengsinbinaba amadi mahakki mateng pangbinaba haijarami. Adubu awabadi mabung mokpasingduna angang adubu kalaklami. Angang adu magi mamasingdagi ka hena singlami. Aduga masak matausu fajarami. Maram asidagi makoina mahakpu luna tawbibagi mahutta tathi tawoina tawbirami. Angang aduna magi mamasingi mafamdagi minungsi maset ama fawba fangba ngamkiramde. Angang aduna magini haijaba yaba amatangdi magi yumda sanau ama leibaduni. Sanau adu asuki matik fajai masasu yamna nali yengbadasu rasi lei. Mahakna sanau adubu yamna luna torami numit khudingi ahawba sajik pijai. Yamna nungsi chananasu loinai. Sanau adunasu mahaka loinaragata nungaijarami. Makhoi anigi nungsi chanaba matau asi ubada Machin Manao Taruk adudi mit narami. Hana kalakpagi mathakta amuka hena kalaklami. Kalak mihauba asina makhoibu nungsi haitaba mi amamam ohelami. Makhoi mayam lautunaduna nongmadi sanau adu hatokpirami. Angang adudi yamna singi mahakna sanau adugi makhong nama kakthatlaga atopa khul amada chatkre. Mafam aduda yauraga mahak Brahman amagi yumda thunglure. Mafam aduda kanamtana mahakpu udringaida imungi kachin amada changlaga mafam aduda sanaugi makhong adu thumjille. Aduga matungda Brahman adugi manakta changlaga hanglaklammi. Aigagi imung asida sansagi manam ama namlibasibu kalaidagino? Brahman sauna khumlaklammi. Kari wano angang petawa nangnasu asumna ngangba sai. Masompak naidaba saradana kari thokle haidana ngangjaba saribana. Masi Brahman amagi yumni haibasi naha khangdabara. Nangda kaina chaduna sikro angang mingamba nangna aigi ingkhonsidagi sansa maset ama hek puthokpa ngamdrabadi aibu phati haiganu ai nangbu sap tawduna mahangani. Angang aduna yamna mengna khumlaklami. Aigya nainai aihak sadum adu puthokpa ngambra yengjage. Masi hairaga mahakna mafam kharada thijinarami. Ngehak leiraga sanaugi makhong adu puraktuna Brahmangi mangda utlare. Adudagi momor minoka loinana hairai aigya. Aigyana nanai angang aingonda singnabibadu aina sumlaboina. Nanai aina pajariba asibu sansana tabarane. Brahman adu yamna saurami leikaina khangkrabadi badnam chaba soidre haibagi akiba amasung mangonda hauраklami. Leikaina mahakpu khundagi tanthokpa soide haiba wakhan asidagi masa adu cheng khaibangum niklami. Ngehatang khantaraba matungda Brahman aduna angang aduda hairaklammi. Ibungo maram mokpa wafam asi naha kanamta haidokanu. Aina nangonda lupa khaujau ama pigani nang masilau aduga thuna yangna yum asi thadoktana chatkho. Lupa khaujau adu Brahman aduna nupa macha aduda pire. Adudagidi mahak mafam adu thadoktana chatkre. Nupa macha adu mayumda yarakle. Mahak haujik nungaire mapunsida asuk yamba senfam asi mahak khak ukidri. Mamagi manakta chatuna hairure. Ima mama singida chatlaga miruk amukta laubiruso. Mamana chatuna miruk ama laurure. Lukrabina hek chakhibaga mabung mopasingna khanai. Karigino asuk laikrabi mahakna miruk asina kari chengbu ongadoriba. Wafam asi
ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯊꯨꯞꯄ ꯋꯥ ꯑꯃ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯒ ꯂꯣꯟꯅ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯄ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯈꯣꯡꯗꯣꯟ ꯑꯗꯨ ꯊꯥꯔꯦ꯫ ꯃꯍꯥꯛꯅ ꯁꯝꯕꯟ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯣꯟꯕ ꯑꯗꯨ ꯎꯔꯦ꯫ ꯍꯜꯂꯛꯂꯒ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯕꯁꯤꯡꯗ ꯇꯝꯅꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯦꯟ ꯑꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯤꯔꯨꯛ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, "ꯌꯨꯝ ꯌꯧꯔꯒ ꯏꯃꯥꯛ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯇ ꯊꯥꯔꯛꯎ, ꯃꯍꯥꯛꯀ ꯇꯥꯟꯅꯒꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ꯫" ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯃꯤꯔꯨꯛ ꯑꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯋꯥꯏꯈꯤꯕꯗꯣ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯣꯟꯅꯅꯕꯅꯤ ꯅꯠꯇ꯭ꯔꯥ" ꯍꯥꯏꯅꯁꯨ ꯍꯪꯂꯝꯃꯤ꯫ "ꯁꯦꯡꯅ ꯍꯥꯏꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯃꯃꯥꯛ ꯅꯨꯄꯥꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯝꯃꯤ, "ꯃꯁꯤꯅ ꯂꯣꯠꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯁꯤꯗꯤ ꯁꯟꯁꯥꯒꯤ ꯃꯃꯜꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯟꯅꯥꯎꯗꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦꯗꯅ꯫ ꯃꯁꯥꯗꯨ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗ ꯄꯨꯗꯨꯅ ꯆꯠꯂꯨꯏ꯫ ꯃꯅꯝꯗ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯟꯁꯥ ꯃꯇꯨꯝꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯣꯟꯕ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕꯁꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯩꯅ ꯄꯨꯔꯤꯕ ꯁꯥꯗꯨꯝ ꯑꯗꯨ ꯌꯥꯝꯃꯟꯗꯦ, ꯂꯩꯔꯕꯗꯤ ꯈꯔꯒ ꯄꯨꯔꯛꯈꯣ ꯍꯥꯏꯍꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕꯗꯨ ꯎꯕꯗ ꯑꯩꯅꯁꯨ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯋꯥꯁꯛ ꯊꯣꯛꯂꯝꯂꯦ꯫ ꯋꯥꯁꯛꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈꯤꯔꯝꯕꯁꯨ ꯌꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯛꯄꯤꯌꯨ, ꯍꯧꯖꯤꯛ ꯅꯃꯛꯄꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ?" ꯇꯔꯨꯛ ꯑꯗꯨ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯈꯟꯅꯔꯦ꯫ ꯃꯁꯤꯗꯤ ꯁꯦꯟ ꯇꯥꯟꯕꯒꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃꯅꯤꯅ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅꯔꯤꯕ ꯁꯟꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯁꯟꯁꯥ ꯑꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯆꯠꯂꯒ ꯌꯣꯜꯂꯨꯕꯗ ꯍꯦꯛꯇ ꯂꯩꯕꯤꯒꯗ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯛꯇ ꯍꯪꯕꯗ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯐꯪꯂꯦ꯫ ꯃꯃꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯃꯥꯝꯃꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯈꯣꯏꯒꯤꯗꯤ ꯁꯟꯁꯨ ꯍꯥꯠꯇꯣꯛꯂꯒ ꯁꯟꯁꯥ ꯑꯗꯨ ꯌꯣꯟꯕꯗ ꯁꯤꯠꯂꯛꯀꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯌꯥꯝꯃꯟꯂꯛꯇꯅ ꯄꯨꯔꯛꯄꯗ ꯋꯥꯅ ꯊꯣꯛꯀꯅꯤ꯫" ꯇꯔꯨꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯃꯥꯛ ꯅꯨꯄꯥꯅ ꯍꯥꯏꯕꯗꯨ ꯊꯥꯖꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯣꯏꯅꯖꯕ ꯁꯟ ꯃꯈꯩ ꯉꯝꯅꯃꯛ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯕꯣꯔꯥꯈꯥꯎꯗ ꯍꯥꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯁꯤꯡꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯃꯅ ꯑꯣꯏꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯅꯥ ꯁꯟꯁꯥ ꯂꯩꯒꯗꯒꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯃꯤꯌꯥꯝ ꯀꯨꯞꯁꯤꯟꯅꯔꯛꯀꯅꯤ꯫ ꯇꯔꯨꯛ ꯑꯗꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥ ꯁꯟꯁꯥ ꯂꯩꯒꯗꯒꯦ ꯍꯥꯏꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯃꯥꯛ ꯅꯨꯄꯥꯅ ꯅꯝꯊꯥꯛ ꯇꯧꯕꯤꯈꯤꯕ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯗꯨꯃꯛꯀꯤ ꯁꯨꯃꯥꯡꯗ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯇꯔꯨꯛ ꯑꯗꯨ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯇꯥꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯙꯔꯃ ꯂꯩꯕ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯈꯪꯍꯜꯂꯒ ꯊꯥꯗꯣꯛꯄꯤꯔꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯊꯤꯟꯗꯗꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ
ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯦꯞꯅꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯅꯨꯄꯥꯒꯤ ꯌꯨꯝꯗꯨ ꯂꯣꯟꯅ ꯃꯩ ꯊꯥꯗꯣꯛꯂꯦ꯫ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯅ ꯑꯃꯨꯛ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯆꯥꯛꯄ ꯌꯨꯝ ꯑꯗꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯎꯠ ꯈꯔ ꯈꯣꯝꯖꯤꯜꯂꯦ, ꯑꯗꯨꯒ ꯂꯤꯒꯤ ꯑꯆꯧꯕ ꯊꯨꯝꯃꯣꯛ ꯑꯃꯗ ꯎꯠꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯠ ꯅꯥꯕꯒꯤ ꯂꯥꯏꯅꯥ ꯑꯃ ꯀꯟꯅ ꯁꯟꯗꯣꯔꯛꯄ ꯃꯍꯥꯛꯅ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯃꯁꯥꯃꯛꯀꯤ ꯁꯛ ꯇꯥꯛꯆꯔꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯂꯥꯏꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯦ꯫ ꯇꯧꯕꯇꯗꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯍꯥꯏꯈꯤ, ꯍꯤꯗꯥꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯀꯛꯅꯕ ꯅꯤꯌꯣꯝ ꯑꯃ ꯂꯩꯒꯅꯤ, ꯃꯗꯨ ꯃꯌꯥꯝꯅ ꯏꯟꯕꯤꯕ ꯇꯥꯏ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯤꯠꯇ ꯍꯥꯞꯄ ꯌꯥꯗꯦ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯞꯄ ꯍꯧꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯞꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯩ ꯐꯪꯂꯣꯏ꯫ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯌꯥꯎꯕ ꯂꯤꯒꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯌꯣꯟꯊꯣꯛꯄꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ 2 ꯐꯪꯂꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯔꯛꯇꯕꯗ ꯑꯅꯥꯕꯁꯤꯡꯅ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯉꯥꯏꯈꯣ, ꯌꯥꯗ꯭ꯔꯤ, ꯇꯥꯍꯥꯈꯤꯅꯨ, ꯃꯇꯝ ꯈꯤꯇꯪ ꯁꯣꯏꯕꯗ ꯍꯣꯠꯅꯖꯃꯟ ꯄꯨꯝꯕ ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯅꯥꯅꯁꯨ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯞꯄ ꯌꯥꯔꯦ, ꯍꯥꯞꯄ ꯌꯥꯔꯦ, ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯗꯨ ꯃꯤꯠ ꯊꯨꯝꯅ ꯅꯣꯏꯁꯤꯜꯂꯣ꯫ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯕ ꯏꯜꯂꯝꯃꯤ꯫ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯃꯤꯠ ꯊꯨꯝꯅ ꯅꯣꯏꯁꯤꯜꯂꯕꯗꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯊꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯏ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯈꯪꯍꯟꯒꯅꯤ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯈꯣꯏ ꯃꯁꯦꯟ ꯀꯥꯏꯅꯔꯝꯃꯤ꯫